Arambai Tengulgi losing ba same Kanan CBI Fakiba do condition Amata Yaudana Tadoka the Haiba demand of Rodun 18 Kaukiban Mitarani Giban Manipuri Tampakim Hosagi Punsida Aduk Sauna Akaiba Piki Adum Oinam Mangi Numitsinga Yang Navadalambi Timbagi Sangyam Hantaki Madilambi the Gari Satnabagi Sangyam Wanki Amaram the Banchogopa Singing Sinam Bolkate the Lambi Tingduna Kung Silinga the Kumung Louis Singa Police Kasauna Mukna Tolak the Gibisnupur District Additional SP Oina Taupuripa Okram Wankomba Amadi Mahaki Escort Amamiam Puba the Gisokuna like a Kre Heidi, Presna Pamapaugi Matung in a scene medium of Puntaragani to Makairum Tarakpa Adwai the Besnupurgi, SP Rabina Lusimba Masingam Police Ketim Aman in Faltam Na Haigalaki, Maduda Nambol, Bazar de Lambi Taliba. Kongjung Loising Aduna Makuibating Duna, Tambadagi, Nakal Anigi Marakta Narakibani Haidi, Tadok from the Meeoi Amana Pungdorpagi Matung in a Nakal Anigi Marakta Muknarakpa Aduna additional SP Aduna no May Satok Narakpadagi from Aduna till Meeoi Karna in Bada Mahak Laimai Tuki, Madudagi Manak Pada Labor Meeoi Sin Sanchilak Mahak Amadi Mahaki escort Ama Purakhre Madudagi Mafam Adu the Labor Security Personnel Sing Aduna Nungmay round cap blank fire Toraki, Madudagi Kongjung Loising Make the Gisu, Nung Tomjinba Amadi, now recapsula Padagi Security Poshi Gari Kaya Kaiki, Soklaba additional SP, one comba Madi Mahaki escort Adu Hospital and the Pukatuna like Naki, Adumakumaku and Gipim Kodongtini Oidre, Irang Adu Laxin of Police Make the Tier Gas Amadi Mobom Kaya Kapki, Kongjung like Kashu Security Portion of Hazinki Adu from Adugim. Miyamga Yannaba Purakhre Tadoraki Heidi, Adum Oinamak Togdok Asigi Matang the police ki Make the Hojikfa the official Oiba Subsabo from Amatapung Dorpolatri, Nakala Dangasis Tampaki Tongan Tongan from Kardalambi Tingbagi Kung Sanction Ki Adubu Mamangi, Numitsing Gumna Yamna, Hiana Akan Mamong the sanction Bagi Mamidi, Toin Uba Pankide, Loina Hana Lambi the Lebak Hajinduna Tingjinduna Tamlambasing Adusu Security Posting na Escapator Season Aduna. Lautoke, Nasi Pangai Bazar Masing Yam Lambi Tatinduna Tamki, Sawam Bungi, Forest Get Bapada Su, Lebak Hajinki, Kurai Lamdong, Lariging Bom Laikai, Pudong Bom Kamen Kunja Shak Mai Kurkul, Brahmapur Bamu, Laikai and Sium from Lambi Tingduna Cogning Sinki, Brahmapur Bamu, Laikai, the Konging Loising the Paumiauna, Analing Gitabuktori, Dr. Singh Power Satok Sinto, the Kudungsha, Tabakaya Mayunaki, Amaram the Arambai Tengolgi, when it is Chatariba Numitarani Gibanasi, the Press Yauna, Essential Servicing Anayeka Marili never sing lining, Lyson Gamari, never sing you in the Comtokani, Haina Mangjona, Lautoki Balai Krabani, Loyana Baun, Sagot Piribasing, Hiram Asiga Marili, never Meeoi Singna, Satok Sinto Bada, Matamda, Ayat upon Pibi, and hiding as the Arambai Tengolgi control room operator, Lysram Robertson, Tador Posteron Amanakangalagli. Thasiki Tarit Kinumidang the Uripok Sorbon Tingan, the Labor Masagi Mem the Dumidang the Saksar Toki with the Ibu Donsana, Girls Higher Secondary School Marta, Labor from Amma the Game Fall West District Police Kitim Amana, Paduna Pukromatung, the Central Bureau of Investigation, CBI in Infali Airport taking around Arambai Tengolgi member Amab Fare Haidun Pungdoramatung, the Fakriba Asem Kanangi Loinabidagi Asem Ongbi Guni Sahini Punangasi. A High Court of Manipur the criminal writ petition ama file torok to Mahakima Purakhre High Court of Putu and Bio Haina Wakalakre writ petition asigi respondent sing the Manipur Lenga Kim Huchin Chief Secretary Imphal West District Police Superintendent Imphal Police Station Officer in charge Amasung CBI gi New Delhi gi Lodi Road ki CGO Complex the Labor Agency asigi Director ni Asem Kanangi Loinabidagi Asem Ungbi Guni Nangasi High Court of Manipur the file tokiba criminal writ petition adu the court na Wakalibadi Mahakima Purakhre Manipur Police Oiramgani Sing Nabasakang the police person sing the illegal Oibamong the Uripok to Gitasi, the Red Kinumidang the arrest memo, warrant among the Karimata Kangalam than a Fakivani, Tadogasi Matang the prisoner Oiriba Mahaki Loinabina Mapuroibabu, Pakibagi Maram Kanduk Navahanjin Hanjin Honakrabusi Police Maikadegi, official over information Amata Pibidre, Maram Astangarang, June Nipan 2025 petitioner Imphal West District Police Ki, SP the Puna Lamai Humpanba, Aiba Serol Amapisinki Serol Adungarang Nungtin, SP Imphal West Ki, office na official oina. Receipt Tauki at the Serel at the Mapuroiba Matang the Kankan Binaba Hijaki Pumaki Paukum the Pividre Hibesini, Adubongarang local mediana Tauroki report Maki Mapuroiba case Amagamari Lena CBI in a far Hibigi report Taunarki, Adubotodosi Matang the Kanangi Loinabi, or be petitioner the formal or in E Paupirak Palatena Logi Oibasana Bigimatuk in a Sukanga Palate Hibani, Maram Asna Asem Kan Bulogi. Provisions Singi Wang with the Pasinduna Tamli Haibaga Loinana, Magistrate Amagi Mamang the Putotunum Amasung Mahaki Legal Council Natragana, Family Meeoi Sing the Todokasi Matang the Tabuk Lokat Pangam Handana, Pazili Laga Tamba Basic Constitution of India Article 21 Amasung 22 na Piriba, Provisions Sing Kongang Nabani Aduga Bharatia Nagrik Sugrasa Sanhita 2023 Section 48 amasung 49 na piriba misam amagi pangpam thokpa haksing phanghandabani haibasani maramasna High Court of Manipur
respondent-sing asida direction pibiduna mahaki mapuribu phabagi maram amasung phajindun thamliba tabung asi logi oiba thabuk oihennaba court asida puthokpiyu haina wakalakibani asem Kanangi Loinabidagi petitioner oiduna ngasi file tawkiba criminal writ petition adu High Court of Manipur writ petition criminal number 9 of 2025 oina laukhutkhre aduga haying Chief Justice K Someskar amasung Justice Ahantem Bimbol anigi bench na laukhatuna khananabagi damakta bench asigi cost list amagi item number 1 the list tawkhre panbe yabadi court na matter asi laukalakpada petitioner gi maikaidigi senior counsel khaidem manina lepra counsel maihobum Rakesh ki samugam amasung kaisam singkhaina assist tawgani haidi aduga cost list asigi matung ina respondent singi maikaidana advocate on record AOR Mayak Sampra amasung Pius Berilwalana lepkani haidi panbaya abadi asem kanan butha secretary kinumidang uripokta leiba ibotosna girls higher secondary school mana ki mafam amadagi mahakna mahaki gari tata Harrier amada tongduna chatlingai farga pukhibani thodok asigi mayokta yaningde phongdoktuna arambai tengolna tha asigi tarit kinongyai matung pung tarit Tarakpadi ke Manipur pumbada numit tarani ki ban ki khungjung section gani haina lauthoki pedagi ngasi phawbo khungjung asi leptana sangsilak libani aduga tongan political parties ngi MLA kunga manga nasu ngarang ras bhavan da laktuna governor ga unaduna asem kan condition amata yauduna thadu hanbiyu haina taksin ba laikhrabani Manipuri Kuki Soo Millitants konsenba kanglup singi kulai paiba group sing ngasi dagi na sahi kunga mathui rungi mama kumja 2005 tagi suspension of operation sugi ayaba thamnaba horakpadagi ahanbu oina ngasi India lenga ki mohutsinba Ministry of Home Affairs MIC ki makok thongba official marina sargu yaduna Manipur Kuki Soo group singi mihutsingi ahanbu oina formal meeting amang ngasi New Delhi da pangthokre ngasi ki mifam asida union lenga ki maikai dagi Home Ministry Security Advisor Northeast Su Oiriba interlocutor AK Mr. Nalusingkri aduga Manipuri Kuki Soo Kanglap ki kulai paibu group singna manung dagina United People's Front UPF amasung Kuki National Organization KNO gi maikai dagi mihut mangana salu yaki makoibu KNO gi wangang loi da silent haukip amasung UPF ki wangang loi aron kip gena lusingki nakalani gi oiba han formal meeting asina nakalani gi marak taworoisen ama prokna bagi damakta political dialogue sathana ba mangjil thana tabuk paikhat min nabagi tangai fadaba lei haiba wafam da yanaki aduga Manipur gi highway singda amukana free movement tawhanbana tragana lanjener Meeoi singbu khunda laita hanbagi thabukna singbagi matangda dipuksel sengna amasung thengkhang naina political gi oiba negotiations ama purak tragadi oithokloi haiba wafam gi matangda su puthoktuna khannaki amaromda hojik Manipur ro oirakliba security gi haksinba phim asigi matangda su puthoktuna mifam asda saruk yakiba su group ki mihut mangana athubu matamda kangpokpi district ki Sadar Hills ki mafam singda leiriba mitei gi UG group singi kem sing lauthokadabani haibu wafam pukhalaki asiguma mitei gi UG group singi kem sing Sadar Hills ki area da leibana tangdu leitaba amasung amaga thaja nabada akaiba pire haibu wafam pukhaladuna su group singna makhoi gi kadar sing amu hanna deployment taunaba thabuk paikhat lakpada su mai pak loidabagi phibam lehelle haiki phibam asina matangda su nakal ani makki mihut singna saruk yaba mifam makhata na pangthokpada ayaba piki mathangi mifam karam matamda pangthokadabagi haiba sabsana leptraba su Manipur da hojik phuruk masel gi marakta tangdu leitadaba phibam ama mayukna ringai asigi mifam asi pangthokibana state asigi political gi maikaida hongba khara lehelaklak ani haibagi thajaba phongdorli panbeya badi arambai tengol gi Maruoiba tengoloi ama CBI na phajin kibagi mayukta kan bakhongjeng sangsing lingai gi cherakta ngasigi format oiba India lenga amasung Manipur gi Soo group singi mifam asi pangthokibani khulai thadokholga phagalakpa yaningde dijamani Arambai tengoli commander amu eriba asem kanan bu maram sadana faki bagi mayokte yaningde ufungduktuna bangi akan bakhungjing sangsilapada 58 unit na susaugatuna thongju namairakpam laikai digi boni lerek mapada NS 102 thingduna ban saugali mafam asida lambi thingdun khongjing sangsilambi 58 unit ki wangang loi dijamine paumi singta Arambai tengol na khulai paiduna imalai bakkananu balan thingnaram labasu governor Yannaba khulai pumna mak surrender tawkhre tengoloi ama oina leba ki awa na kaya saruk yarakle hojik su ising ichau gi awa banang laba miyam bukanana bahonarli masi pumba miyam gi lusing puren korongwan bakhuman gi lamjing makha da honarakpani miyam gi punsi ama de lantum ngak senana bahonarakli cherakta ikhang khangudana asem kananbu mafam marang khangdara phajin ki bayaning te Arambai tengoloi michamni laingak na tawgoda ba thabuk matam sana tawdaba degi ekhoi gi laingak tegi khulai lauraga kuki terrorist thengna khaktani ekhoi gi hal singa lenga kaya nikibagi matung ina khulai thadokraba matungda faba punba amata tawroi hairaga khanghaudana commander asem kanan phajin kibagi thawung yaningde adum oina mukban gi khungjang asida anayek lining laison amadi media di komthokani haiki
ngasi numidang weram arambai tengkul GSQ gi control room operator Laisram Robasana khuyek piduna thorak paserol amada tera sapum lerta security force na moi kapsel le haina tawribasidi Arambai Tengol ga hiram pumta mari lena de Arambai Tengol na democratic oina sangsilibu khungjing asta Arambai Tengol bulana uhna bu honarakpani masimak lebak thibani makhata na asumna tawbiganu loina na gari thugaibani singba tawdana democratic oiba mongda punna khungjing sangsin minasi aduga hayeng Arambai Tengol na MLA mayam kokhibasu leite hairi ट्रेन ताबसिंग मनुंग मरी सिरे महाराष्ट्र थाने लेबा मुंब्रा दिब्रा स्टेशन की मरक्तंग असि ट्रेन मियोई निपान रूम ताबगी थौदोक मियोई मरी सिरे हाइरी थौदोक अदो डाउन फर्स्ट लाइन मी सिंखलकप मतम थोकिबनी ट्रेन अदो मुंबई की छत्रपति शिवाजी महाराज टर्मिनल CSMT तमना लाखिबनी लेबक थिबे थौदोक अदो मी सिंखलकप मतम अमगा उनबदगी अमसुंग तोंगफम लेतना मियोई कया नमसिंदुना तोंगलकपदगी थोकिबो ओइगनी थाजनरी सेंट्रल रेलवे की चीफ पब्लिक Relations Officer na sumi meri siri haiba adu confirm tawrakre hairi